ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯥꯏꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯍꯤ ꯅꯧꯔꯤꯕꯤ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯁꯤ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯥꯅ ꯐꯥꯎꯕ ꯂꯥꯏꯐꯥꯎꯁꯨ ꯌꯥꯝꯅ ꯆꯨꯡꯒꯟꯕ ꯈꯛꯇ ꯅꯠꯇꯅ ꯃꯍꯩꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯇꯣꯈꯥꯏꯕ ꯃꯇꯤꯛ ꯃꯒꯨꯟꯁꯨ ꯌꯥꯝꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯥꯡꯗ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯇ ꯅꯠꯇꯅ ꯕꯨꯠ ꯕ꯭ꯂꯦꯗ ꯐꯥꯎꯕ ꯊꯦꯝꯗꯨꯅ ꯁꯤꯖꯤꯟꯅꯕ ꯐꯥꯎꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯒ ꯂꯩꯔꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯗꯨ ꯌꯨꯝꯗ ꯀꯌꯥ ꯂꯩꯕ ꯐꯪꯗꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯒꯤ, ꯃꯤꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯃꯤꯅ ꯉꯝꯅꯗꯕ ꯕꯨꯠ ꯕ꯭ꯂꯦꯗ ꯇꯥꯟꯊꯣꯛꯄꯁꯨ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯑꯃꯅ ꯃꯐꯝ ꯑꯃꯗꯤ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯑꯁꯤ ꯌꯥꯝꯅ ꯊꯨꯏ, ꯐꯅ ꯂꯥꯞꯄ ꯃꯐꯝ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯌꯧꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯁꯤ ꯑꯅꯝꯕꯅ ꯃꯥꯏ ꯇꯪꯈꯥꯏ ꯈꯨꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯐꯖꯅ ꯎꯔꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯉꯥꯎꯗꯕ ꯑꯃꯗꯤ ꯅꯨꯄꯥꯗ ꯑꯣꯏꯔꯒꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯒꯤꯗꯃꯛ ꯈꯠꯅ ꯆꯩꯅꯕ ꯐꯥꯎꯕ ꯊꯣꯛꯂꯛꯀꯅꯤ꯫ ꯃꯥꯏꯕꯤꯒꯤ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯍꯥꯏꯅ ꯀꯧꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯣꯟꯕꯤꯕ ꯃꯤꯡꯅꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯂꯥꯏꯔꯕ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤꯅ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯀꯧꯔꯕꯁꯨ ꯀꯌꯥ ꯆꯠꯀꯟꯗꯦ, ꯎꯅꯕꯁꯨ ꯐꯪꯒꯟꯗꯦ꯫ ꯑꯇꯣꯞꯄ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯉꯩ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯌꯦꯛꯅꯕ ꯃꯥꯏꯕꯤ ꯃꯥꯏꯕ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯧꯕꯗꯤ ꯄꯥꯛ ꯍꯦꯛ ꯉꯝꯂꯝꯗꯦ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯀꯗꯥꯏꯗ ꯂꯩ, ꯀꯗꯥꯏꯗ ꯇꯨꯝꯃꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯗꯦ, ꯌꯨꯝꯒꯤ ꯃꯤ ꯐꯥꯎꯕ꯫ ꯑꯗꯨꯕꯨ ꯃꯧꯄ꯭ꯋꯥꯅꯤꯄꯥ ꯈꯛꯇꯅꯗꯤ ꯃꯆꯦꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯆꯦꯅ ꯃꯧꯄ꯭ꯋꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯌꯨꯝꯗ ꯃꯧꯄ꯭ꯋꯥꯒꯤ ꯁꯦꯠꯅ ꯆꯥꯅꯅꯕ ꯃꯐꯤ ꯃꯔꯣꯜ ꯀꯌꯥꯒ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯃꯥꯅ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ? ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯅꯣꯡꯃꯇꯁꯨ ꯍꯥꯏꯗꯦ꯫ ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒꯗꯤꯅꯦ, ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯤꯅꯦꯍꯦ ꯏꯕꯦꯝꯃ꯫ ꯅꯧꯄ꯭ꯋꯥꯅꯤꯅ ꯇꯧꯔꯤꯁꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯍꯪꯂꯨꯕꯁꯦ ꯏꯆꯦꯒꯤꯗꯃꯛꯇꯗꯤ ꯋꯥꯕꯤꯔꯨꯅꯨ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯥꯏꯅ ꯍꯦꯛꯇ ꯀꯛꯊꯠꯂꯛꯏ꯫ ꯅꯆꯤꯟ ꯅꯧꯄꯥꯁꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯋꯥ ꯂꯣꯠꯂꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯒꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ꯫ ꯏꯆꯦꯁꯦ ꯆꯥꯛ ꯆꯥꯐꯝ ꯈꯪꯂꯔꯣꯏ ꯍꯥꯏꯕ, ꯅꯣꯡ ꯐꯥꯗꯣꯛꯈꯛ ꯆꯥꯛ ꯆꯥꯃꯤꯟꯅꯕꯁꯤꯗ꯫ ꯃꯄꯥꯅ, "ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯃꯤꯟꯅꯔꯤꯕ ꯆꯥꯛꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯃꯤꯟꯅꯕꯗꯣ ꯄꯥꯝꯗꯕ꯭ꯔꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ? ꯅꯆꯦꯁꯦ ꯆꯍꯤꯗꯤ ꯑꯉꯥꯡꯅꯤꯅꯦꯍꯦ, ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕ, ꯑꯗꯨꯅ ꯄꯥꯈꯠꯇꯕ ꯌꯥꯔꯤꯕ꯭ꯔꯣ? ꯅꯆꯦꯕꯨ ꯀꯂꯛꯄ ꯃꯤꯍꯧꯕ ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯁꯤꯗ." "ꯏꯆꯦꯕꯨ ꯀꯅꯥꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯄꯥꯕꯨꯡ, ꯃꯧꯄ꯭ꯋꯥ ꯑꯩ ꯂꯩꯔꯤꯉꯩꯗ?" "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯆꯥꯛꯇꯣ ꯄꯨꯛ ꯊꯟꯅ ꯆꯥꯎ꯫ ꯅꯨꯃꯤꯠꯄꯨ ꯇꯥꯔꯕꯗꯤ ꯃꯄꯥꯜꯗ ꯊꯣꯛꯄ ꯉꯝꯗꯕ ꯏꯆꯥ ꯑꯀꯟꯕꯅꯤ." ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯗꯨꯅ, "ꯑꯩꯗꯤ ꯅꯣꯛꯄꯗ ꯁꯤꯗꯣꯔꯦ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯅꯆꯥ ꯀꯩꯁꯨ ꯇꯧꯔꯤꯁꯦ, ꯄꯥꯈꯠꯀꯅꯨ ꯑꯩꯒꯤꯗꯃꯛ꯫ ꯑꯗꯣ ꯏꯃꯥ, ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯃꯌꯥꯝꯗꯤ ꯅꯨꯡꯁꯤꯌꯨꯀꯣ, ꯑꯩꯅ ꯌꯨꯝꯗ ꯇꯣꯏꯅ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯑꯩꯒꯤ ꯎꯄꯥꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯌꯨ." ꯃꯃꯥꯒ ꯃꯄꯥꯒꯅ, "ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣꯅꯦꯍꯦ ꯏꯆꯥꯕꯣ? ꯏꯆꯥ ꯑꯅꯤꯒꯤꯗꯃꯛꯇꯅꯤꯅꯦ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ꯫ ꯁꯦ, ꯏꯃꯥ ꯆꯥꯛ ꯍꯥꯞꯄꯛꯀꯦ, ꯆꯥꯁꯤꯜꯂꯨ꯫ ꯅꯆꯤꯟ ꯅꯧꯄꯥꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯎꯔꯒꯅꯦ ꯅꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯍꯔꯥꯎꯖꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯄꯥꯅ, "ꯕꯦꯝꯃ, ꯅꯤꯡꯊꯧꯒꯤ ꯃꯤꯁꯤꯡ ꯂꯥꯛꯑꯝꯕꯅꯤ꯫ ꯉꯔꯥꯡꯗꯣ ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯅ ꯂꯥꯛꯅꯕ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯃꯨꯛꯇ ꯆꯠꯂꯨ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯃꯥꯅ ꯁꯥꯎꯔꯛꯂꯕꯗꯤ ꯏꯆꯥꯕꯨ ꯑꯋꯥꯕ ꯑꯃꯨꯛ ꯇꯥꯒꯅꯤ꯫ ꯍꯥꯟꯅꯁꯨ ꯂꯥꯛꯂꯝꯂꯕꯅꯤ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯣ꯫ ꯍꯟꯗꯛꯀ ꯆꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧꯗꯣ ꯁꯣꯏꯗꯅ ꯁꯥꯎꯈ꯭ꯔꯅꯤꯗꯣ꯫ ꯅꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯏꯕꯦꯝꯃ, ꯑꯃꯨꯛꯇ ꯆꯠꯂꯨꯆꯣ, ꯅꯤꯡꯊꯧꯅ ꯄꯥꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯕ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯆꯠꯀꯦ꯫ ꯑꯗꯣ ꯏꯃꯥ, ꯄꯥꯕꯨꯡ, ꯍꯤꯗꯥꯛ ꯈꯔ ꯑꯩꯅ ꯄꯨꯔꯛꯄꯅꯦ, ꯃꯁꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯗ ꯁꯨꯝ ꯈꯔꯅꯦ ꯄꯤꯕꯤꯌꯨ ꯏꯃꯥ ꯍꯣꯏꯅ." "ꯍꯣꯏ, ꯄꯤꯒꯦ꯫ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯁꯤ ꯂꯥꯛꯑꯣ, ꯅꯪꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯄꯅꯤ ꯏꯆꯦꯅ." ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯍꯧꯒꯠꯈ꯭ꯔꯦ꯫
ꯑꯗꯨꯒ ꯃꯧꯄꯥꯒꯤ ꯆꯥꯅꯅꯕ ꯍꯩꯔꯥ ꯐꯤꯔꯣꯜ ꯀꯌꯥ ꯑꯗꯨ ꯌꯦꯡꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯃ ꯃꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯃꯤꯠꯁꯤꯃ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯄꯥꯟꯗ ꯈꯨꯟꯖꯥ ꯀꯌꯥ ꯂꯥꯡꯅꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯒ ꯃꯧꯄꯥꯒ ꯃꯤꯠꯀꯞ ꯊꯣꯛꯂꯛꯇꯨꯅ "ꯏꯃꯥ, ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯃꯄꯥꯟꯗ ꯃꯤ ꯌꯥꯝ ꯂꯥꯡꯉꯤꯁꯤꯕꯣ?" "ꯏꯆꯦ, ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯨ, ꯑꯩ ꯌꯦꯡꯂꯨꯒꯦ ꯃꯄꯥꯟꯗ ꯊꯣꯛꯑꯒ." ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯏꯐꯤꯡ ꯐꯤꯡꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ "ꯅꯆꯤꯟ ꯅꯅꯥꯎ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯅꯨ, ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗꯣ ꯉꯔꯥꯡ ꯑꯍꯤꯡ ꯁꯤꯔꯦ ꯍꯥꯏ꯫ ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯇꯧꯔꯒ ꯍꯥꯠꯂꯝꯕꯅꯦꯁꯨ ꯍꯥꯏ, ꯍꯨ ꯆꯥꯔꯒ ꯁꯤꯕꯅꯦꯁꯨ ꯍꯥꯏ, ꯒ꯭ꯌꯥꯟ ꯇꯥꯅꯗ꯭ꯔꯤꯅꯦꯍꯦ." "ꯂꯩꯕꯥꯛ ꯏꯔꯥꯡ ꯂꯥꯛꯂꯅꯤ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯌꯥꯔꯒꯗꯤ ꯌꯨꯝꯗꯒꯤ ꯊꯣꯛꯄꯤꯒꯅꯨꯀꯣ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯝꯅ ꯐꯠꯇꯕ ꯑꯃ ꯂꯩꯕꯅꯤ, ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ, ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇꯕ ꯑꯃ꯫ ꯅꯤꯡꯊꯧꯅ ꯃꯁꯥ ꯃꯊꯟꯇꯅ ꯁꯤꯔꯝꯕ ꯑꯣꯏꯔꯕꯗꯤ ꯐꯩ, ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯈꯔꯗꯤ ꯋꯥꯔꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧꯅ ꯁꯤꯔꯝꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯍꯥꯛꯁꯨ ꯁꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯒꯅꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯋꯥꯔꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ." "ꯅꯪꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯃꯨꯛ ꯊꯣꯛꯀꯦ ꯇꯧꯔꯤꯕꯗꯨꯅ ꯏꯕꯦꯝꯃ?" "ꯏꯃꯥ, ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯗꯦ꯫ ꯏꯃꯥ, ꯆꯥꯛ ꯉꯟꯅ ꯊꯣꯡꯂꯒ ꯉꯟꯅ ꯆꯥꯊꯣꯛꯄꯤꯌꯨ꯫ ꯕꯨꯡꯉꯣ, ꯏꯆꯦ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯨꯝꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦꯀꯣ." "ꯍꯣꯏ ꯏꯆꯦ, ꯏꯆꯦ ꯂꯥꯛꯇ꯭ꯔꯤ ꯐꯥꯎ ꯊꯣꯛꯑꯣꯏꯌꯦ, ꯏꯆꯦ ꯉꯥꯏꯔꯝꯗꯣꯏꯅꯦ." "ꯏꯆꯦꯅ ꯍꯥꯏꯕꯗꯣ ꯈꯪꯂꯦꯗꯅ." ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯅꯨꯡꯗꯒꯤ ꯄꯥꯎꯖꯦꯜ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯇꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯩꯔꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥꯕꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯣꯅꯨꯡ ꯀꯥꯔꯛꯅꯕ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯀꯥꯔꯛꯇꯕꯁꯤꯡ ꯑꯗꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯜꯂꯒ꯫ ꯃꯧꯄꯥꯗꯤ ꯍꯥꯟꯅꯒꯨꯝ ꯃꯆꯦꯒꯤ ꯋꯥꯗꯅ ꯑꯗꯨꯃꯛ ꯂꯩꯖꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯁꯦ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗꯗꯤ ꯀꯣꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯗꯤ ꯂꯥꯛꯇ꯭ꯔꯤ꯫ ꯐꯠꯇꯕ ꯇꯝꯕ ꯅꯤꯡꯊꯧꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯉꯥꯛꯇ ꯍꯪꯂꯝꯃꯤ꯫ ꯌꯥꯝꯂꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯗꯨꯕꯨꯗꯤ ꯀꯌꯥ ꯊꯣꯏꯅ ꯍꯪꯂꯝꯗꯦ꯫ ꯐꯠꯇꯕ ꯇꯝꯕ ꯅꯤꯡꯊꯧ ꯁꯥꯎꯔꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯂꯥꯛꯃꯟꯗꯕꯗꯒꯤ ꯂꯥꯟꯃꯤ ꯀꯌా ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯒꯤ ꯃꯌꯨꯝꯗ ꯊꯥꯔꯝꯃꯤ꯫ ꯑꯇꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥꯅꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯃꯤꯆꯪ ꯆꯪꯂꯗꯨꯅ ꯃꯣꯏꯗꯤ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯕꯨ ꯌꯥꯝꯅ ꯀꯜꯂꯛꯄ ꯑꯣꯏꯕꯅ ꯃꯥꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯀꯩꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ, ꯂꯩꯕꯥꯛ प्रजा पुंबा सखेनबी माइबी ngakta sonaduna leire haina atopa maiba maibी सिंह अदु कोक चुंगसिनरमी निंगथौगी लानमी सिंह अदु सखेनबी माइबी फंगदबदगी हन्नरगलमी मोइना कोनुंग यौबगा सखेनबी माइबी सु यौरगले फत्तबा निंगथौ यामना साउना मोइना लोइना लाकनरा फावबा लाकते हाइदुना चैबा ngang तौरमी अदुगा थेंगना लाकपगी मरम पियु हाइना सु हाइरमी सखेनबी माइबीना ngakpigani do pukchal chauraba iningthau aina mafam arapata lairubanina khongna lakpada thengdokre masigi damak iningthau na ngakpigani atai maiba maibi sing aduna iningthau magi se machin thiribani iningthau bu usitribani aikoina la isisu lapkhrabani adu su khongna tandi vivam di thokpani fattaba ningthau tambana tumina layo aina na khoi mayam kauriba se aigi hek iyamba ningthau mahakna itha thajadana magi phamungda siramliba adugi matangdani ai iyamba do thauna phaba pukchel chawba ningthau ama oina matam sangna leibak ase senajerambani adubu ngasidi noigi maraktagi fattaba kharana aigi iyamba bu hatpani maiba maibi sing aduna hera da iningthau na hariba wasibu karino ningthau bu matau karamna hatkani ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯇ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯂꯥꯞꯅ ꯎꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯐꯪꯖꯕ ꯅꯠꯇꯦ ꯏꯌꯥꯝꯕꯅ ꯁꯤꯔꯝꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥꯗ ꯐꯠꯇꯕ ꯅꯨꯡꯁꯤꯠ ꯈꯣꯏꯔꯨꯅ ꯁꯥꯕ ꯂꯥꯏꯗꯤꯅ ꯌꯨꯡꯂꯝꯂꯤꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯄꯣꯠꯁꯤꯡ ꯑꯗꯨꯒ ꯂꯥꯏꯁꯣꯜ ꯇꯤꯟꯁꯣꯜꯒꯤ ꯃꯆꯥ ꯀꯌꯥ ꯐꯪꯏ ꯃꯗꯨꯅ ꯇꯥꯛꯄꯗꯤ
ꯑꯩꯒꯤ ꯏꯌꯥꯝꯕꯁꯦ ꯃꯥꯕꯨ ꯍꯥꯠꯄꯗ ꯅꯣꯏꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯏ꯫ ꯑꯗꯨꯅ ꯑꯩꯅ ꯈꯪꯂꯛꯇ꯭ꯔꯤꯉꯩꯗ ꯅꯁꯥꯅ ꯍꯥꯟꯅ ꯅꯔꯥꯜ ꯌꯥꯖꯔꯒ ꯊꯣꯛꯂꯛꯂꯕꯗꯤ ꯅꯊ꯭ꯋꯥꯏ ꯍꯤꯡꯕꯁꯨ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯪꯂꯛꯂꯕꯗꯤ ꯍꯤꯡꯅ ꯍꯤꯡꯅ ꯃꯩ ꯊꯥꯒꯅꯤ ꯈꯪꯉꯨ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯣꯏ ꯃꯁꯦꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯗꯤ ꯂꯣꯏꯅ ꯈꯪꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯇꯣꯈꯥꯏꯅ ꯐꯝꯃꯤ꯫ ꯑꯇꯩ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯗ ꯌꯦꯡꯅꯔꯛꯏ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯕꯨ ꯃꯔꯥꯜ ꯁꯤꯖꯤꯜꯂꯛꯏ꯫ ꯏꯅꯤꯡꯊꯧꯕꯨ ꯑꯗꯨꯝꯅ ꯍꯥꯠꯄ ꯉꯝꯕ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯕꯗꯤ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯥꯗꯤ ꯑꯗꯨꯒꯨꯝꯕ ꯉꯝꯖꯕꯒꯤ ꯁꯛꯇꯤ ꯂꯩꯖꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯆꯥ ꯃꯁꯨꯅꯤ꯫ ꯑꯗꯨꯅꯅꯦ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯁꯤꯅ ꯉꯁꯤ ꯊꯦꯡꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯤꯕ, ꯃꯊꯟꯇ ꯇꯣꯈꯥꯏꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯁꯛ ꯑꯁꯦ ꯐꯖꯅ ꯎꯠꯇ꯭ꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯑꯣꯏꯔꯣꯏ ꯏꯅꯤꯡꯊꯧ꯫ ꯃꯥꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅ ꯐꯔꯕꯅꯤ꯫ ꯐꯠꯇꯕ ꯇꯝꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ, ꯅꯪꯗꯤ ꯏꯌꯥꯝꯕꯒꯁꯨ ꯍꯥꯟꯅ ꯎꯅꯈ꯭ꯔꯗꯥꯏ? ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯅꯪꯕꯨ ꯀꯌꯥꯔꯛ ꯀꯧꯈꯤ, ꯑꯗꯨꯕꯨ ꯅꯪ ꯂꯥꯛꯈꯤꯗꯦ ꯅꯠꯇ꯭ꯔꯥ? ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨ ꯁꯤꯗꯨꯅ ꯃꯁꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯈꯤ꯫ ꯑꯩꯒꯤ ꯏꯇꯩꯃ ꯍꯧꯖꯤꯛ ꯋꯥꯈꯜ ꯆꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯏꯌꯥꯝꯕꯒꯨꯝꯅ ꯁꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯑꯩꯒꯤ ꯏꯄꯥꯒ ꯎꯅꯈꯤ ꯅꯠꯇ꯭ꯔꯥ? ꯅꯔꯣꯜ ꯆꯨꯝꯃꯣ, ꯑꯗꯨꯒ ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯣ ꯃꯌꯥꯝꯗ ꯎꯠꯂꯒ ꯅꯔꯥꯜ ꯑꯁꯤ ꯌꯥꯖꯧ, ꯅꯠꯇ꯭ꯔꯒ ꯅꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯆꯧ ꯊꯨꯅ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯆꯨꯝꯃꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ꯫ ꯍꯦ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ, ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯅꯁꯛꯇꯣ ꯎꯠꯂꯨ, ꯅꯔꯥꯜ ꯌꯥꯖꯧ ꯊꯨꯅ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯐꯖꯕ ꯅꯁꯛ ꯑꯗꯨꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯃꯥꯒꯤ ꯐꯝꯐꯝꯗꯒꯤ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯈꯨꯝꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯡꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯈꯨꯝꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯎꯠꯂꯤ꯫ ꯅꯤꯡꯊꯧꯁꯨ ꯑꯁ ꯍꯥꯏꯔꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯜꯂꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥꯁꯨ ꯃꯌꯥ ꯀꯥꯏ, ꯃꯃꯤꯠ ꯀꯨꯞꯇꯦ꯫ ꯑꯎꯕ ꯂꯥꯟꯃꯤ ꯀꯌꯥꯁꯨ ꯃꯈꯨꯠꯇ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯐꯥꯎꯕ ꯇꯥꯏ꯫ ꯃꯤꯀꯨꯞ ꯈꯔ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯐꯠꯇꯕ ꯇꯝꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥ ꯃꯔꯥꯜ ꯂꯩꯇꯦ, ꯃꯥꯅ ꯏꯌꯥꯝꯕ ꯍꯥꯠꯄ ꯅꯠꯇꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ, ꯃꯥꯅ ꯍꯥꯠꯄ ꯑꯣꯏꯔꯝꯂꯣꯏ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯁꯛꯍꯦꯟꯕꯤ ꯑꯁꯤꯅꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯏꯅꯤꯡꯊꯧ? ꯑꯁ ꯈꯨꯐꯖꯁꯤꯗꯤ! ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯑꯣꯏꯔꯝꯃꯣꯏꯗ, ꯃꯥꯅ ꯑꯣꯏꯔꯝꯃꯣꯏꯗ, ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ꯫ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯦ꯫ ꯃꯌꯥꯝꯁꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯖꯕꯗ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯄꯪꯊꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯄꯪꯊꯒꯗꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯅꯠꯇꯦ꯫ ꯏꯅꯤꯡꯊꯧꯗꯨꯁꯨ ꯑꯁꯨꯝꯅ ꯄꯪꯊꯍꯜꯂꯒ ꯃꯥꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯃꯥ ꯃꯥꯏꯕꯤ ꯃꯌꯥꯝ, ꯃꯣꯏꯅꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯃꯁꯝ ꯑꯁꯤ ꯐꯣꯏꯔꯒ ꯍꯥꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯍꯨꯞꯇꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯏ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯏ꯫ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯗꯝ ꯗꯝ ꯍꯦꯛꯇ ꯐꯨꯊꯔꯛꯏ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯣꯏꯁꯤꯡ ꯑꯁꯦ ꯃꯉꯛꯁꯦ ꯄꯥꯏꯔꯒ ꯏꯜꯂꯒ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯣ ꯂꯥꯟꯃꯤꯁꯥ꯫ ꯀꯅꯥ ꯑꯃꯠꯇꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯕꯨ ꯁꯣꯛꯄ ꯑꯃꯗꯤ ꯌꯦꯡꯕ ꯌꯥꯔꯣꯏ꯫ ꯅꯃꯤꯠꯁꯤꯡ ꯑꯗꯣ ꯂꯨꯛꯊꯧ, ꯃꯥꯗꯤ ꯅꯤꯡꯊꯧ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯌꯦꯡꯕ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤꯅꯦ꯫ ꯍꯦ ꯃꯥꯏꯕꯁꯥ, ꯅꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ꯫ ꯂꯥꯟꯃꯤꯁꯥ, ꯃꯣꯏꯁꯤꯡꯕꯨ ꯆꯠꯍꯟꯈ꯭ꯔꯣ꯫ ꯑꯗꯨꯒ ꯅꯣꯏꯁꯨ ꯆꯪꯂꯛꯀꯅꯨ, ꯊꯣꯡꯖꯥꯎ ꯂꯣꯟꯁꯤꯜꯂꯨ꯫ ꯑꯩ ꯋꯥꯔꯤ ꯁꯥꯒꯗꯕ ꯌꯥꯝꯅ ꯂꯩ ꯃꯥꯒ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯗꯤ ꯂꯩꯖꯒꯦ, ꯃꯣꯏꯁꯤꯡ ꯑꯁꯦ ꯆꯠꯍꯟꯈ꯭ꯔꯒꯦ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯁꯦ ꯇꯨꯡꯗꯒꯤ ꯑꯣꯏꯔꯁꯨ ꯌꯦꯡꯖꯒꯦꯗꯣ꯫ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯖꯒꯦ꯫ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯕꯅ ꯊꯥꯡ ꯁꯠꯂꯤ꯫ ꯃꯌꯥꯝꯗ ꯀꯤꯕꯅ ꯂꯣꯏꯅ ꯊꯣꯛꯅꯈꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯑꯗꯨ ꯈꯨꯝꯃꯤ, ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯗ ꯉꯥꯎꯈꯤꯕꯅ ꯐꯠꯇꯕ ꯇꯝꯕ ꯃꯁꯥ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯖꯩ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯅ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯈꯨꯝꯈꯤꯕꯅ ꯅꯤꯡꯊꯧ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯏ, ꯑꯗꯨꯒ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯀꯔꯝꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯗ꯭ꯔꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ, ꯑꯩꯅ ꯃꯈꯣꯏ ꯃꯌꯥꯝ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕ ꯑꯁꯦ ꯅꯪꯕꯨ ꯀꯟꯕ ꯄꯥꯝꯕꯗꯒꯤꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯌꯥꯝꯕ,
ꯑꯃꯗꯤ ꯏꯌꯥꯝꯕꯒꯤ ꯃꯆꯥꯕꯨꯁꯨ ꯅꯪꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯔꯛꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯅ ꯀꯟꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯅꯪꯕꯨ ꯀꯟꯅꯕ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ꯫ ꯏꯅꯤꯡꯊꯧ, ꯃꯇꯧ ꯀꯔꯝꯅ ꯑꯩꯕꯨ ꯀꯟꯒꯅꯤ? ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯅꯪ ꯑꯩ ꯂꯨꯍꯣꯡꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯈꯪꯍꯟꯕ ꯇꯥꯏ꯫ ꯅꯪꯕꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯁꯦꯠꯅꯤꯡꯕꯇ ꯁꯦꯠ, ꯆꯥꯅꯤꯡꯕꯇ ꯆꯥ, ꯁꯅꯥ ꯂꯨꯄꯥ, ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯃꯌꯥꯝ ꯑꯁꯦ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯇꯨꯡꯗ ꯅꯅꯥꯏ ꯅꯁꯦꯟ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯁꯦꯕꯥ ꯇꯧꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯗꯨ ꯍꯧꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯍꯧꯅ ꯅꯣꯛꯄꯗꯤ? ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯅꯪꯒꯤꯗꯣ? ꯏꯅꯤꯡꯊꯧ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯃꯠꯇꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯐꯥꯒꯤ ꯑꯁꯦ ꯇꯧꯔꯛꯇꯕ꯫ ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯅ ꯊꯥꯖꯗꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯅꯣꯛꯆꯕꯅꯤ꯫ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ, ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯄꯨꯔꯛꯄ ꯍꯩꯔꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ, ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯤ ꯎꯁꯤꯠꯇꯕ ꯅꯨꯄꯤ ꯑꯁꯤ ꯐꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯣ, ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯏꯌꯥꯝꯕ ꯍꯥꯠꯄ ꯃꯥꯏꯕꯤ ꯑꯗꯣ ꯃꯥꯅꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯨ꯫ ꯃꯤ ꯎꯁꯤꯠꯇꯕ ꯇꯝꯕ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯍꯟꯒꯦ ꯉꯁꯤꯗꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯁꯤꯕꯨꯔꯥ ꯐꯥꯗꯣꯔꯤꯕꯁꯦ? ꯃꯥꯗꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯧ꯫ ꯍꯧꯖꯤꯛꯃꯛ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯁꯤ ꯐꯥꯔꯒ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯄꯥꯡ ꯇꯤꯡꯂꯒ ꯊꯝꯃꯣ꯫ ꯂꯥꯟꯃꯤ ꯀꯌꯥꯗꯨ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯐꯥꯅꯅꯕ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯍꯩꯗꯒꯤ ꯀ꯭ꯋꯥꯛ ꯑꯃ ꯊꯥꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯟ ꯇꯝꯅ ꯊꯥꯗꯣꯛꯈꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯅꯅꯕ ꯄꯨꯔꯛꯄꯗ ꯏꯊꯥ ꯊꯥꯖꯗꯅ ꯑꯉꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯨꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯗꯨ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯗꯨ ꯇꯝꯊꯤꯔꯕ ꯁꯥ ꯑꯃ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯣ ꯏꯃꯥ ꯂꯥꯎꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯁꯥ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯨꯒꯥꯏꯕ ꯌꯩꯈꯥꯏꯕ ꯇꯧꯗꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯄꯗ ꯅꯤꯡꯊꯧꯅ ꯊꯝꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯃꯍꯩ ꯇꯧꯗꯨꯅ ꯍꯥꯠꯂꯝꯃꯤ, ꯑꯗꯨꯒ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯀ꯭ꯋꯥꯛ ꯃꯌꯥꯝ ꯑꯃ ꯍꯧꯔꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯇꯝꯕꯅ ꯃꯌꯥꯝꯕꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯝꯕꯗꯒꯤ ꯃꯌꯥꯝꯕꯒ ꯃꯆꯥꯒ ꯍꯥꯠꯄꯅꯤ, ꯃꯇꯩꯃꯕꯨꯅ ꯋꯥꯈꯜ ꯆꯣꯏꯔꯦ ꯍꯥꯏꯅ ꯐꯥꯔꯒ ꯊꯝꯕꯅꯤ ꯍꯥꯏꯅ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯈꯣꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯐꯥꯕ ꯉꯝꯕ, ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯗꯨꯅ ꯇꯝꯊꯤꯔꯕ ꯕꯨꯠ ꯄ꯭ꯂꯦꯠ ꯊꯥꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯕꯨ ꯐꯥꯅꯅꯕ ꯊꯤꯍꯜꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯗꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯁꯛꯂꯣꯟ ꯍꯣꯡꯗꯨꯅ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯃꯇꯩꯃꯕꯨ ꯊꯤꯔꯝꯃꯤ, ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯩꯃ ꯑꯗꯨꯅ ꯋꯥꯔꯤ ꯈꯔ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯗ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯇꯩꯃꯕꯨꯁꯨ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯗꯕꯗꯒꯤ ꯃꯥꯕꯨ ꯉꯥꯎꯔꯦ ꯍꯥꯏꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯍꯥꯟꯅꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ, ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ, ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯀꯌꯥꯔꯛ ꯀꯧꯈꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯠꯄꯗꯣ ꯏꯄꯨꯔꯣꯏꯕꯅ ꯈꯪꯂꯛꯄꯗꯒꯤ ꯐꯠꯇꯕ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯡꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯏꯄꯨꯔꯣꯏꯕꯕꯨꯁꯨ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯐꯪꯗꯨꯅ ꯂꯥꯛꯄꯤꯔꯝꯂꯕꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯑꯗꯣ ꯍꯤꯡꯖꯔꯝꯒꯗꯕꯅꯤꯀꯣ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯅ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏꯕꯨ ꯀꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯕꯨꯠ ꯄ꯭ꯂꯦꯠꯁꯤꯡ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯕꯨ ꯀꯣꯏꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯑꯗꯨ ꯄꯥꯝꯕꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯕꯨ ꯍꯥꯠꯄ ꯂꯥꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯐꯠꯇꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯑꯣ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦꯗꯣ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯐꯖꯔꯕ ꯅꯁꯥ ꯄꯨꯝꯕ ꯃꯆꯦꯠ ꯃꯆꯦꯠ ꯆꯥꯊꯣꯛꯀꯦ ꯏ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯂꯩꯃꯥꯏꯗ ꯇꯥꯍꯟꯗꯅ ꯊꯛꯇꯣꯛꯀꯅꯤ ꯅꯪꯕꯨ ꯑꯃꯨꯛ ꯆꯦꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯔꯣ ꯑꯇꯩ ꯀꯅꯥꯗꯒꯤ ꯆꯦꯜꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤꯗꯤ ꯅꯪ ꯆꯦꯟꯐꯝ ꯂꯩꯔꯣꯏ ꯁꯛ ꯐꯖꯕꯤ ꯅꯪ ꯆꯦꯟꯐꯝ ꯂꯩꯔꯣꯏꯅꯦ ꯃꯥꯏꯕ ꯑꯃꯅ ꯃꯃꯥꯏ ꯑꯁꯤꯗꯤ ꯑꯩꯒꯤꯅꯤꯀꯣ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯅ ꯅꯣꯏꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯑꯗꯨꯛ ꯂꯥꯞꯄ ꯃꯐꯝ ꯑꯁꯤꯗ ꯅꯊ꯭ꯋꯥꯏ ꯊꯥꯕ ꯂꯥꯛꯏꯁꯤ ꯅꯨꯡꯉꯥꯏꯕꯤꯗꯦꯗ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯑꯦ ꯀꯌꯥꯗ ꯃꯉꯛ ꯍꯥꯏꯒꯠꯂꯤꯕꯅꯣ ꯁꯤꯔꯝꯗꯥꯏ ꯌꯧꯔꯤꯕ ꯐꯥꯎꯕ ꯃꯤ ꯎꯁꯤꯠꯇꯕꯁꯦ ꯂꯦꯞꯇꯦꯅꯦꯍꯦ ꯐꯔꯦ ꯐꯔꯦ ꯌꯦꯡꯅꯔꯁꯤ ꯅꯪꯅ ꯉꯝꯂꯒꯅ ꯅꯥꯟꯊꯣꯛꯆꯧꯍꯦ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯃꯣꯏꯒꯤ ꯇꯝꯊꯤꯔꯕ ꯕꯨꯠ ꯄꯦꯠꯁꯤꯡ ꯑꯗꯨ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯕꯨ ꯆꯥꯔꯒꯦ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯏ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯈꯨꯝꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯃꯣꯃꯣꯟ ꯅꯣꯛꯅ ꯅꯣꯏꯗꯤ ꯑꯩꯒꯤ ꯏꯇꯥꯅꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯅꯣꯏ ꯑꯩꯕꯨ ꯆꯥꯕ ꯄꯥꯝꯕ꯭ꯔꯣꯅꯦ ꯅꯨꯡꯉꯥꯏꯌꯦ ꯅꯣꯏꯁꯦ ꯑꯩꯗꯤ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯕꯨꯠ ꯄ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯞ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯅ ꯕꯨꯠ ꯄ꯭ꯂꯦꯠꯁꯤꯡꯒꯤ ꯃꯃꯥꯏꯗ ꯅꯝꯂꯝꯃꯤ ꯐꯠꯇꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯣꯏꯅ ꯐꯅ ꯌꯥꯊꯪ ꯄꯤꯔꯕꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯕꯨꯠ ꯄ꯭ꯂꯦꯠꯁꯤꯡ ꯑꯗꯨꯅ ꯍꯦ ꯕꯨꯠꯁꯥ ꯅꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤꯅꯦ ꯐꯠꯇꯕ ꯊꯋꯥꯏꯁꯥ ꯑꯗꯨꯅꯅꯦ ꯂꯩꯔꯩꯄꯥꯛꯇꯁꯨ ꯆꯪꯍꯟꯗ ꯇꯥꯏꯕꯪꯄꯥꯟ ꯃꯔꯛꯇꯁꯨ ꯄꯨꯜꯍꯟꯗꯅ ꯀꯣꯏ ꯄꯥꯏ ꯄꯥꯏꯅ ꯂꯩꯔꯤꯕꯗꯣ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯗꯨ ꯐꯥꯔꯒꯅꯦ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯎꯅꯍꯦ ꯕꯨꯠꯁꯥ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯦ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯇꯥꯁꯤꯡꯗ ꯑꯗꯨꯝꯅ ꯆꯩꯕꯗꯤ ꯅꯣꯏꯅ ꯀꯌꯥꯝ ꯐꯔꯗꯅ ꯏꯇꯥꯁꯤꯡ ꯅꯣꯏꯕꯨ ꯇꯥꯕ ꯉꯝꯂꯤꯕꯔꯣ ꯑꯩꯗꯤ ꯉꯝꯗꯤꯌꯦ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯕꯨꯠ ꯄ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯉꯪꯂꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯍꯥꯠꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯕꯨꯠ ꯄ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯃꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯃꯣꯏꯒꯤꯅꯤ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣ ꯂꯥꯎ ꯍꯥꯏꯅ ꯄꯤꯔꯝꯂꯒ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯧꯄꯥꯕꯨ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯕꯨ ꯄꯨꯊꯣꯔꯛꯎ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯇꯝꯊꯤꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯄꯨꯜꯂꯒ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯤ ꯀꯧꯍꯜꯂꯒ ꯐꯨ ꯐꯨꯗꯨꯅ ꯄꯨꯔꯝꯈꯤ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯃꯐꯝ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯏꯁꯣꯜ ꯇꯤꯜꯁꯣꯜ ꯑꯃ ꯇꯧꯔꯗꯨꯅ ꯁꯤꯈ꯭ꯔꯕ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯋꯥꯏꯕꯨ ꯀꯧꯔꯝꯃꯤ ꯁꯣꯝꯗꯅ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯃꯗꯤ ꯃꯧꯄꯥꯕꯨ ꯐꯨ ꯐꯨꯗꯨꯅ ꯈꯨꯜꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯄꯨꯕꯅ ꯃꯄꯥꯒ ꯃꯃꯥꯒ ꯑꯗꯨ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯧꯄꯥ ꯑꯗꯨ ꯀꯞꯇꯨꯅ ꯃꯆꯦꯕꯨ ꯀꯧꯔꯛꯂꯦ ꯏꯆꯦ ꯏꯆꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯏꯆꯦ ꯅꯪ ꯂꯥꯛꯑꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯆꯦ ꯏꯆꯦ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯅꯧꯄꯥꯅ ꯀꯧꯕꯁꯦ ꯇꯥꯗ꯭ꯔꯕꯣ ꯏꯆꯦꯕꯨ ꯅꯧꯄꯥꯅ ꯀꯧꯕꯗ ꯂꯥꯛꯄꯗꯥꯏꯅꯦ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯏꯆꯦ ꯅꯪ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯉꯔꯥꯡ ꯅꯍꯥꯟꯅ ꯑꯗꯨꯝꯅ ꯀꯧꯔꯝꯂꯕꯗꯤ ꯅꯃꯥꯒ ꯅꯄꯥꯒ ꯑꯁꯦ ꯑꯁꯨꯝꯅ ꯋꯥꯔꯝꯒꯗ꯭ꯔꯣ ꯍꯥ ꯀꯧ ꯀꯟꯅ ꯀꯧ ꯅꯆꯦ ꯁꯛꯍꯦꯟꯕꯤꯗꯨ ꯀꯧꯅꯦ ꯃꯧꯄꯥꯅ ꯃꯆꯦ ꯀꯧꯕꯗꯒꯤ ꯐꯠꯇꯕ ꯅꯤꯡꯊꯧꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯦꯟꯅ ꯐꯨꯔꯝꯃꯤ ꯃꯧꯄꯥꯕꯨ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯗꯤ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯅ ꯑꯗꯨꯅ ꯃꯧꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯉꯝꯂꯝꯗꯦ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃꯁꯨ ꯃꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯅꯔꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯕꯁꯨ ꯐꯠꯇꯕ ꯅꯤꯡꯊꯧ ꯀꯤꯕꯗꯒꯤ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯆꯦꯗꯨ ꯂꯥꯛꯇ꯭ꯔꯕ꯭ꯔꯣ ꯍꯥ ꯀꯟꯅ ꯀꯟꯅ ꯀꯧꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯥꯒ ꯅꯄꯥꯒꯁꯦ ꯁꯤꯕꯅ ꯍꯥꯜꯂꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯆꯦꯅ ꯌꯥꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯀꯣꯅꯨꯡꯗ ꯂꯩꯕ ꯐꯪꯖꯒꯗꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯍꯥ ꯑꯅꯝꯒꯟꯕ ꯅꯆꯦ ꯑꯗꯣ ꯍꯦꯛ ꯐꯥꯕꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯒꯦ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯥꯏꯒꯠꯂꯤꯕ ꯑꯗꯣ ꯏꯅꯥꯏꯁꯤꯡ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯒꯦ ꯑꯗꯨꯒ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯀꯦꯗꯣ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯅꯤꯡꯊꯧꯕꯨ ꯃꯤꯠꯈꯥꯅ ꯌꯦꯡꯂꯝꯃꯤ ꯁꯥ
ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯟꯕ ꯅꯤꯡꯊꯧ ꯐꯠꯇꯕ ꯅꯤꯡꯊꯧ ꯅꯨꯄꯤ ꯃꯥꯟꯕ ꯃꯤꯅꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯟꯕ ꯅꯪꯗꯤ ꯏꯆꯦ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕꯅ ꯍꯥꯟꯒꯅꯤ ꯅꯃꯥꯏ ꯑꯗꯨꯗ ꯇꯤꯟꯁꯤ ꯁꯤꯠꯆꯤꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯤꯜꯂꯤ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯌꯥ ꯃꯤ ꯎꯁꯤꯠꯇꯕ ꯅꯪꯒꯨꯝꯕꯅꯁꯨ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯈꯣꯡꯁꯤ ꯄꯨꯟꯁꯤꯜꯂꯨ ꯑꯗꯨꯒ ꯁꯒꯣꯜꯗ ꯍꯥꯞꯇꯨꯅ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯄꯨ ꯃꯄꯥꯒ ꯃꯃꯥꯒꯗꯨꯁꯨ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯍꯥꯠꯇꯣꯛꯈꯣ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯅ ꯏꯆꯦ ꯏꯆꯦ ꯅꯧꯄꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗ꯭ꯔꯕꯣ ꯏꯆꯦ ꯏꯆꯦ ꯅꯪ ꯁꯨꯀꯤꯗꯨꯗ ꯂꯣꯠꯈ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯊꯅꯝꯂꯒ ꯏꯆꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯣ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ ꯃꯧꯄꯥꯒꯤ ꯋꯥꯔꯕ ꯈꯣꯟꯖꯦꯜ ꯀꯞꯇꯨꯅ ꯃꯆꯦꯕꯨ ꯀꯧꯖꯕ ꯑꯗꯨ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯅ ꯇꯥꯔꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯃꯄꯤ ꯇꯥꯔꯛꯏ ꯑꯗꯨꯒ ꯀꯞꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯄꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯌꯧꯔꯛꯂꯝꯃꯤ ꯃꯧꯄꯥꯗꯤ ꯁꯒꯣꯜꯗ ꯄꯨꯟꯗꯨꯅ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯄꯥꯒ ꯃꯃꯥꯒ ꯍꯥꯠꯅꯕ ꯄꯨꯔꯛꯂꯤꯕ ꯑꯗꯨ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯅ ꯃꯃꯤꯠꯇ ꯏ ꯍꯧꯔꯗꯨꯅ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯁꯛꯇꯤꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯉꯛꯁꯤꯡ ꯑꯗꯨ ꯇꯦꯛ ꯇꯦꯛꯂꯒ ꯗꯣꯝ ꯗꯣꯝ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯒ ꯃꯃꯥꯒ ꯑꯗꯨ ꯀꯜꯂꯝꯃꯤ ꯃꯧꯄꯥꯒꯤ ꯉꯁꯥꯏꯒꯤ ꯏꯆꯦ ꯏꯆꯦ ꯍꯥꯏꯅ ꯀꯧꯔꯝꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯀꯞꯂꯗꯨꯅ ꯃꯧꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯃꯧꯄꯥꯗꯤ ꯏꯅ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯊꯋꯥꯏ ꯊꯥꯈꯤꯕꯅ ꯍꯥꯜꯂꯝꯂꯦ ꯁꯛꯍꯦꯟꯕꯤ ꯐꯖꯕꯤꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯧꯄꯥꯕꯨ ꯀꯣꯜꯂꯗꯨꯅ ꯀꯞꯄꯤ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯏꯆꯦ ꯂꯥꯛꯑꯦ ꯃꯤꯠ ꯄꯥꯡꯉꯣ ꯏꯆꯦ ꯂꯥꯛꯑꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯃꯤꯠ ꯄꯥꯡꯉꯣ ꯀꯩꯗꯧꯕꯒꯦ ꯃꯤꯠ ꯄꯥꯡꯉꯣ ꯍꯥꯏꯕꯅꯦ ꯏꯆꯦꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯅꯪꯕꯣ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯁꯤ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯤ ꯆꯦꯟꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯦ ꯏꯅꯤꯡꯊꯧ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥ ꯅꯤꯡꯊꯧ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯕ ꯄꯣꯛꯇ꯭ꯔꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯪꯗꯤ ꯂꯥꯏꯔꯗꯅ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯅꯤꯡꯊꯧ ꯐꯥꯎꯕ ꯑꯩꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯃꯥꯏꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯁꯨ ꯁꯥꯔꯗꯅ ꯐꯖꯔꯦ ꯍꯥꯏꯅ ꯅꯉꯛ ꯀꯟꯕꯗꯨꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯏꯃꯨꯡꯗꯣ ꯇꯨꯝꯂꯕꯅꯤ ꯂꯥꯟꯃꯤꯁꯥ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯖꯔꯣ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯜꯂꯨ ꯎꯍꯜꯂꯨ ꯇꯝꯕ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕꯗꯤ ꯀꯔꯤ ꯑꯣꯏ ꯍꯥꯏꯕꯗꯣ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯗꯨ ꯃꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯖꯔꯣ ꯍꯥꯏꯕꯗꯒꯤ ꯃꯇꯤꯟ ꯇꯥꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯑꯗꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯈꯨꯝꯂꯝꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯀꯞꯅ ꯀꯞꯅ ꯅꯣꯛꯏ ꯅꯣꯛꯅ ꯅꯣꯛꯅ ꯀꯞꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯌꯦꯡꯉꯤ ꯃꯧꯄꯥꯕꯨ ꯀꯣꯜꯂꯗꯨꯅ ꯏꯌꯥꯝꯕꯁꯤꯡ ꯏꯕꯨꯡꯁꯤꯡ ꯅꯆꯜꯒꯤ ꯑꯋꯥꯕꯁꯦ ꯅꯣꯏꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕꯣ ꯑꯩꯒꯤ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯗꯨꯅ ꯀꯞꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯥꯏꯊꯣꯡ ꯑꯣꯟꯈꯤ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏ ꯑꯗꯨꯒ ꯀꯞꯅ ꯀꯣꯟꯅ ꯁꯥꯎꯅ ꯂꯥꯎꯏ ꯐꯠꯇꯕ ꯅꯤꯡꯊꯧ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯗ ꯂꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯅꯪ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯍꯥꯠꯄꯅꯤ ꯅꯪꯅ ꯅꯨꯡꯁꯤꯔꯕ ꯏꯆꯜ ꯁꯛꯍꯦꯟꯕꯤꯕꯨ ꯀꯞꯍꯟꯕꯅꯤ ꯅꯪ ꯍꯤꯡꯕ ꯌꯥꯔꯣꯏ ꯅꯪ ꯁꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯊꯥꯡꯅ ꯃꯆꯦꯠ ꯃꯆꯦꯠ ꯌꯥꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯗꯨ ꯁꯦꯡꯀꯨꯞ ꯁꯥꯅ ꯌꯥꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯉꯥꯎ ꯑꯐꯩꯒꯨꯝꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈꯤ ꯑꯐꯕ ꯂꯥꯟꯃꯤꯅ ꯍꯤꯡꯍꯧꯋꯤ ꯐꯠꯇꯕ ꯂꯥꯟꯃꯤꯅ ꯉꯥꯎꯔꯒ ꯆꯠꯈꯤ ꯃꯄꯥꯒ ꯃꯃꯥꯒ ꯃꯧꯄꯥꯒ ꯑꯣꯠꯄꯗ ꯌꯥꯎꯕꯈꯩ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇꯅ ꯊꯥꯡ ꯊꯤꯟꯖꯤꯟꯖꯗꯨꯅ ꯁꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤ ꯃꯃꯥꯒ ꯃꯄꯥꯒ ꯀꯟꯕ ꯉꯝꯍꯧꯔꯕꯁꯨ ꯃꯧꯄꯥꯕꯨꯗꯤ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯣꯏꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯕꯨ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯍꯥꯞꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯃꯥꯏꯕꯤꯁꯨ ꯃꯥꯒꯤ ꯂꯩꯕꯥꯛꯄꯨ ꯉꯥꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯧꯄꯥꯕꯨ ꯃꯆꯦꯅ ꯀꯧꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯅꯖꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ